Sagolban ACG MLA RK Imo gi midyang makhada Sagolban Constituency Progressive Committee ACPC na sindun ningol chako ba made ningthamta changlakpaga mari leinana ahal loiraba nupi singda blanket khudol tamkhre MLA RK Imo masagi memda ngarang pangthokiba achamba thoram aduda chahi humbutra gi mathaki ahal oiraba ima chahum henbada khudol sing yenthoki amadi ming pisilaglaga saru yaba lakedraba kendra sigi ahal oirbi sing yoina committee members singi khuthangda piraklagani haidi akoina ngasi konazarapa ngasi pangthon busida hairako yawi mafam kharada as form thagapada tu mangi na tein haisese imoda bo tharada buju yawi kaiga pala pasu yaw aina aina kauzari base lazandi gi meeting nati aina ngasi kauzari base sago banda laiba chahi humra surba adugumba imai sing na am kauzabani ai khoi da bo thadai akoi da bo thadade haidana adugumba lambi da janjalani aina tawriba waqtando lana sakani wana tanana sakhiba tare haidana aina haise